listening Manipuri Wari Tamilasi, a Manipuri audio YouTube channel. Manipuri Wari Tamilasi YouTube channel asida wari tabirabasingbu nobi khangibamna ikongna khurumjeri ngasi amu puduna lakjare lengamdre taibangsida hairiba wari asigi ahanba saru mayamda khudol tamjari taminasi. Ai punsigi thadok beganuko ben aina punsigi thadok loi aina khwaidagi nushiba khwaidagi hana kalakjagi base nangni thajatra thajabadunbu nenakta leidan leisidi thajaba haiba wahisina nushiba punamakbu sumli ngawhali yeninghali aduga matau karamna karigidamakta kaina haiba wahi amamuk lakliba anganba ayukni uchekyagi khonjelduna hodokli mali tumliba chahi tare nipan ta ngairiba abungodo mapagi medabagi makhut machaduna lokthokli papa se ai hogolagi haiba koli se thado se papa gi macha nganmalli mi nangbo se ngai khomi hojik se ningtham tai to yorobani ne nangbo imbide gaisu aidi hero mama na ise hero ni haine hero na bu ingnabra papa di ingamne mama na papa di pangdabani haibadu ras macha gi wadu tabada ras tumina laikre macha na mama palakpa khudi phana haining lamba ngangning lamba leirabasu tumina adum leiki ngasisu wa makha tadana koliba macha bu tapna thadoktuna haire macha aying batu kuina sanaganuko nani ko hoi papa ras macha hogot kibatu kangkhan tapna haigatuna yengho mami tapi gi irasu chelagi ras soinari ba mishakni hokraba thodok khara mishing damcha aina haisabu wasi tabiyo aina haisabu wasi damsa na thasabi kisi kaigino aina asna ka mafam ta chatiye aina ne laye damsa nina hairaga thasabiriba damsa gi wakhando phangdaba laijana hairamba wahidu nakong singja yaina tarage longna phuk hogatli makhuna mamaida khumduna pendana kapche aduga machinda soli mane bem aise pangdaba nupa thoktaba aibu nupa thokte khanduna nangna ibu lo hundoklamba natro tanjaduda abungo changlaptuna papa ai walking chalage papa press tok thoklamo aduga sangom thangnaba ko papa ko ras hoi chatluro thapna chatkinu ko macha mapagi niglap tawba khonjel duna abungo mapada munna yinglaga papa nang kapra ha papa nang kapra ba kari hi kapino nupa na bu kapna bra papa se kapkano papa gi pangda bu hora abra ba nupa na kapadine pangda bani ko papa pangda bu oidura bana asi hairaga makhut masaduna mapagi pite thokpiri mapadu tawphang khangda machabu mathada chena konduna kapli papagi bungho papagi sana papa kapla roiye papa pangda bu oira roiye mapagi mathadagi machana papa na kapadi ai su kapninge ado ai pangda bu oiningdiye papa ai hero oininge papa kapadi hero oiba yara roiye se ichadi hero ni hero pangal thongna hanba yade papa kaparo se nusu kapkano asi hairaga machabu themli papa ai hero ni ko tu ai se kantra hena kanaba ayunga na hoduna walking chingi ko papa ai ni nangai ramani papa se kapatu o papa ai chalagi papa asi hairamaga abungo mapalumda chenthokri mapanda machagi khonjerna pumni nili nene walking chalase upudi
ꯄꯨꯄꯨ ꯆꯠꯂꯣꯏꯗ꯭ꯔꯣ ꯁꯤ ꯆꯠꯂꯁꯦꯕ ꯍꯦꯔꯣ ꯑꯣꯏꯅꯕ ꯀꯜꯂꯗꯤ ꯍꯦꯔꯣ ꯑꯣꯏꯗꯣꯏꯅꯦ ꯍꯦꯔꯣ ꯃꯕꯣꯛꯅ ꯑꯣꯏꯗꯣꯏꯅꯤ ꯏꯁꯨꯗꯤ ꯌꯥꯝ ꯀꯟꯕ ꯑꯐꯥꯎꯕ ꯍꯦꯔꯣ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯏꯁꯨꯁꯦ ꯋꯥꯛꯀꯤꯡ ꯆꯠꯂꯁꯦ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨ ꯂꯥꯛꯑꯣꯅꯦ ꯃꯅꯦ ꯑꯣꯂꯤꯅ ꯂꯥꯛꯑꯦ ꯅꯦꯅꯦ ꯂꯥꯛꯑꯦ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯣꯏ ꯑꯇꯩꯗꯤ ꯇꯨ ꯊꯣꯡꯒꯥꯜꯗ ꯂꯣꯏꯅ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯦ ꯍꯩꯃꯥ ꯑꯩꯅ ꯏꯊꯦꯡ ꯊꯦꯡꯉꯕꯣ ꯉꯁꯤꯗꯤ ꯅꯦꯅꯦ ꯅꯪ ꯍꯦꯔꯣ ꯑꯣꯏꯔꯔꯣꯏ ꯌꯥꯍꯧ ꯊꯦꯡꯕꯒꯤ ꯌꯥꯍꯧ ꯊꯦꯡꯉꯗꯤꯅꯦ ꯄꯥꯡꯗꯕꯁꯨ ꯑꯣꯏꯗꯣꯏꯕ ꯍꯦꯔꯣꯁꯨ ꯑꯣꯏꯔꯣꯏꯗꯣꯏꯕ ꯄꯥꯡꯗꯕ ꯑꯣꯏꯗꯅꯕ ꯋꯥꯛꯀꯤꯡ ꯆꯠꯂꯁꯦ ꯂꯥꯛꯑꯣ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯋꯥꯛꯀꯤꯡ ꯆꯠꯈ꯭ꯔꯦ ꯅꯣꯛꯇꯨꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯂꯝꯄꯥꯛ ꯑꯃꯗ ꯁꯥꯟꯅꯔꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯕꯨꯡꯉꯣꯗꯣ ꯅꯍꯥꯟ ꯃꯈꯩꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯇꯣꯝꯇ ꯈꯔ ꯂꯥꯞꯇꯛꯅ ꯂꯩꯕꯗꯨ ꯃꯅꯦ ꯑꯣꯂꯤꯅ ꯎꯔꯝꯃꯤ ꯑꯌꯦꯡꯕ ꯑꯃꯗ ꯑꯁꯨꯝ ꯌꯦꯡꯉꯤ ꯃꯈꯣꯡꯗꯨ ꯇꯞꯅ ꯑꯃꯨꯛ ꯊꯥꯡꯉꯤ ꯑꯃꯨꯛꯁꯨ ꯆꯦꯜꯂꯤ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨꯗ ꯑꯣꯂꯤ ꯄꯨꯝꯅꯃꯛ ꯉꯛꯅ ꯌꯦꯡꯂꯤ ꯑꯕꯨꯡꯉꯣꯗꯣ ꯆꯦꯟꯕꯗ ꯎꯞꯔꯥꯛ ꯑꯣꯝꯅ ꯇꯨꯁꯤꯟꯈ꯭ꯔꯦ ꯑꯣꯂꯤ ꯂꯥꯎꯔꯗꯨꯅ ꯑꯕꯨꯡꯉꯣꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ ꯕꯨꯡꯉꯣ ꯀꯩꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ ꯀꯔꯥꯏꯗꯅꯣ ꯅꯪꯅ ꯆꯦꯜꯂꯤꯗꯨꯕꯣ ꯁꯦ ꯃꯌꯥꯝ ꯁꯥꯟꯅꯔꯤꯁꯤꯗ ꯁꯥꯟꯅꯔꯨꯔꯁꯤ ꯂꯥꯛꯑꯣ ꯃꯅꯦꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯥꯅ ꯌꯦꯡꯂꯝꯂꯤꯕ ꯑꯗꯣꯝꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯅꯦꯅꯦ ꯇꯨ ꯃꯃꯥꯁꯦ ꯉꯁꯥꯏꯈꯩꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯝꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯨꯟꯗꯣꯛꯑꯒ ꯆꯠꯈ꯭ꯔꯤꯕ ꯅꯦꯅꯦ ꯀꯧꯋꯣ ꯃꯃꯥꯁꯤ ꯀꯧꯋꯣ ꯑꯃꯨꯛꯇ ꯀꯧꯋꯣ ꯁꯤ ꯃꯃꯥꯁꯤ ꯀꯧꯋꯣꯕ ꯑꯣꯂꯤ ꯌꯥꯝ ꯉꯛꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯕꯨꯡꯉꯣꯗ ꯑꯃꯨꯛ ꯌꯦꯡ ꯃꯄꯤ ꯏꯔꯥ ꯁꯦꯅ ꯕꯨꯡꯉꯣꯕꯨ ꯀꯣꯜꯂꯒ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ ꯃꯃꯥ ꯂꯩꯇꯤꯌꯦ ꯁꯦ ꯅꯦꯅꯦ ꯂꯩꯁꯤꯗꯤ ꯁꯦ ꯌꯨꯝꯗ ꯆꯠꯂꯁꯤꯁꯦ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯏꯗꯨꯕꯣ ꯂꯥꯛꯑꯣ ꯕꯨꯡꯉꯣ ꯌꯥꯝ ꯁꯥꯎꯅ ꯂꯩ ꯃꯃꯥ ꯂꯩ ꯅꯪ ꯂꯥꯛꯄꯗꯒꯤ ꯃꯃꯥꯁꯤ ꯆꯠꯈ꯭ꯔꯦ ꯅꯪ ꯆꯠꯂꯣ ꯑꯩ ꯃꯃꯥꯒꯤ ꯅꯥꯛꯇ ꯆꯠꯀꯦ ꯑꯁꯤ ꯍꯥꯏꯔꯒ ꯀꯞꯇꯨꯅ ꯆꯦꯟꯒꯗꯕꯒꯤ ꯍꯣꯠꯅꯩ ꯑꯕꯨꯡꯉꯣꯒꯤ ꯉꯁꯤꯒꯤ ꯃꯇꯧꯁꯦ ꯀꯔꯤꯅꯣ ꯑꯣꯂꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯊꯦꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯁꯨ ꯐꯨꯕꯤꯔꯦ ꯑꯕꯨꯡꯉꯣꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯦꯝꯐꯝ ꯈꯪꯗ꯭ꯔꯦ ꯐꯨꯔꯨꯕꯗꯒꯤ ꯃꯃꯤꯠ ꯐꯩꯅ ꯌꯦꯡꯗꯨꯅ ꯑꯣꯂꯤꯒꯤ ꯃꯁꯝ ꯑꯁꯥꯡꯕꯗꯨ ꯐꯣꯏꯕ ꯍꯧꯔꯛꯂꯦ ꯑꯣꯂꯤ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯑꯣꯂꯤ ꯀꯣꯏꯔꯥꯎ ꯂꯥꯎꯏ ꯑꯕꯨꯡꯉꯣ ꯊꯥꯗꯣꯛꯑꯣ ꯅꯦꯅꯦ ꯀꯣꯛꯁꯤ ꯌꯥꯝ ꯅꯥꯔꯦꯕ ꯑꯣꯂꯤ ꯀꯞꯄ ꯌꯥꯕ ꯀꯞꯄꯤ ꯂꯝꯄꯥꯛꯇꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯊꯥꯗꯣꯛꯅꯕ ꯍꯥꯏꯗꯨꯅ ꯕꯨꯡꯉꯣꯗ ꯐꯅ ꯀꯟꯅ ꯍꯥꯏ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈꯤꯗ꯭ꯔꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯥꯅ ꯑꯣꯂꯤꯕꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯐꯨꯕꯁꯤꯗ ꯅꯨꯄꯥ ꯃꯆꯥꯁꯤꯡꯁꯨ ꯌꯥꯎꯅ ꯕꯨꯡꯉꯣꯕꯨ ꯐꯨꯔꯦ ꯕꯨꯡꯉꯣ ꯃꯁꯥꯗꯣ ꯃꯃꯤꯠ ꯉꯣꯔꯣꯡ ꯑꯣꯟꯈꯠꯇꯨꯅ ꯂꯦꯛꯊꯈ꯭ꯔꯦ ꯃꯁꯥꯗꯨ ꯄꯗ꯭ꯔꯥꯛ ꯇꯥꯈ꯭ꯔꯦ ꯃꯇꯧꯗꯨꯗ ꯕꯨꯡꯉꯣ ꯗꯣꯛꯇꯔꯗ ꯄꯨꯈꯠꯇꯨꯅ ꯂꯥꯏꯀꯟꯅꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯀꯔꯤꯃꯠꯇꯗꯤ ꯇꯧꯗꯦ ꯕꯨꯡꯉꯣꯒꯤ ꯃꯄꯥ ꯔꯥꯖꯀ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯗꯣꯛꯇꯔ ꯁꯅꯥ ꯃꯆꯥꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯁꯅꯥ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯁꯅꯥ ꯔꯥꯖ ꯈꯠꯅꯗꯨꯅ ꯀꯧꯅꯈꯤꯗ꯭ꯔꯕꯅꯤ ꯔꯥꯖꯀꯤ ꯃꯆꯥꯅꯤ ꯈꯪꯂꯛꯄꯗ ꯁꯅꯥ ꯏꯍꯩ ꯍꯩꯅꯤꯡꯗꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯌꯦꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯌꯦꯡꯂꯤ ꯗꯣꯛꯇꯔ ꯁꯅꯥꯅ ꯑꯉꯥꯡꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯌꯨꯝꯗ ꯄꯨꯊꯈꯤꯕ ꯌꯥꯔꯅꯤ ꯄꯨꯊꯕꯤꯈ꯭ꯔꯣ ꯑꯗꯨꯕꯨ ꯕꯨꯡꯉꯣꯗꯤ ꯇꯨꯝꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕꯅꯤꯅ ꯃꯄꯨ ꯃꯕꯣꯛꯅ ꯏꯁꯨꯅ ꯍꯧꯒꯠꯐ ꯐꯥꯎꯕꯗꯪꯗꯤ ꯂꯩꯈꯤꯒꯦ ꯗꯣꯛꯇꯔ ꯁꯅꯥꯁꯨ ꯍꯣꯏ ꯍꯥꯏꯔꯝꯃꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ ꯁꯅꯥ ꯉꯁꯤꯗꯤ ꯃꯁꯥꯗꯣ ꯌꯥꯝ ꯍꯩꯅꯤꯡ ꯍꯔꯥꯎꯔꯝꯗꯦ ꯀꯔꯤꯅꯣ ꯈꯟꯕꯗꯁꯨ ꯋꯥꯈꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯄꯦꯁꯦꯟ ꯑꯃꯠꯇ ꯌꯦꯡꯂꯔꯣꯏ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯆꯥꯅꯤ ꯊꯛꯅꯤ ꯈꯪꯈꯤꯗ꯭ꯔꯦ ꯌꯥꯆꯪꯉꯛꯄꯒꯤ ꯇꯥꯟꯖꯥꯅꯤ ꯗꯣꯛꯇꯔ ꯁꯅꯥ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯒꯤ ꯔꯨꯝꯗ ꯑꯗꯨꯃꯛ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯉꯛ ꯉꯛꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯣ ꯉꯁꯥꯏ ꯕꯨꯡꯉꯣꯅ ꯂꯩꯍꯧꯕ ꯀꯥꯗꯨ ꯇꯝꯅ ꯂꯥꯛꯏ ꯀꯥꯗꯨꯗꯒꯤ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯝꯗꯥꯏꯗ ꯑꯀꯤꯕ ꯑꯃ ꯐꯥꯎꯅ
ꯃꯁꯥꯗꯨ ꯅꯤꯛꯂꯞ ꯇꯧꯅ ꯕꯨꯡꯉꯣꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯎꯕꯗꯒꯤ ꯇꯨꯡ ꯍꯟꯅ ꯆꯠꯂꯤ꯫ ꯂꯥꯎꯔꯛꯏ, "ꯂꯥꯏꯖꯥ!" ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯕꯨꯡꯉꯣꯒꯤ ꯃꯅꯦ ꯑꯣꯂꯤ ꯐꯠ ꯂꯩꯊꯣꯛꯂꯒ, "ꯑꯦ ꯗꯥꯁꯅꯥ, ꯀꯩꯗꯧꯔꯒꯦ?" ꯂꯠ ꯂꯠ ꯇꯧꯅ ꯗꯣꯛꯇꯔ ꯁꯅꯥꯅ, "ꯑꯦ ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯉꯥꯡ ꯍꯧꯒꯠꯂꯕ꯭ꯔꯥ?" "ꯍꯧꯒꯠꯇꯦ, ꯉꯁꯥꯏꯗꯩ ꯀꯔꯤꯝꯇꯁꯨ ꯂꯦꯡꯉꯛꯇꯦ ꯗꯥꯁꯅꯥ, ꯑꯝꯇ ꯐꯖꯅ ꯌꯦꯡꯕꯤꯌꯣ꯫ ꯗꯥꯝꯆꯥꯁꯨ ꯍꯧꯒꯠꯂꯒ ꯆꯠꯄ ꯉꯝꯗꯕꯅꯤꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯌꯨꯝꯗ ꯂꯩꯍꯧꯔꯤꯌꯦ꯫ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯈ꯭ꯔꯕꯅꯤꯅ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯌꯥꯁꯤꯗ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯗꯥꯁꯅꯥ? ꯍꯧꯈꯤꯕ ꯀꯌꯥ ꯀꯥꯎꯊꯣꯛꯄꯤꯗꯨꯅ ꯑꯉꯥꯡꯁꯤꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨꯕ ꯗꯥꯁꯅꯥ." ꯗꯣꯛꯇꯔ ꯁꯅꯥꯅ, "ꯑꯣꯂꯤ, ꯑꯉꯥꯡꯁꯤ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯕꯨ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ꯫ ꯄꯨꯝꯅꯃꯛ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯦ, ꯅꯣꯔꯃꯦꯜꯗ ꯂꯣꯏꯅ ꯂꯩ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯐꯥꯎ ꯍꯧꯒꯠꯂꯛꯇꯕꯁꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦ, ꯀꯔꯤꯅꯣ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ." ꯃꯅꯦ ꯑꯣꯂꯤꯅ, "ꯉꯁꯥꯏ ꯃꯥꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯃꯥ ꯂꯥꯛꯑꯦ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯔꯝꯕꯅꯦ, ꯑꯩꯅ ꯆꯠꯍꯟꯗꯕꯅꯦ꯫ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯨꯅ ꯕꯨꯡꯉꯣꯁꯦ ꯐꯨꯈ꯭ꯔꯦ꯫ ꯅꯦꯅꯦꯒꯤ ꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ, ꯄꯄꯥꯅ ꯅꯪꯕꯨ ꯍꯜꯂꯛꯄ ꯉꯥꯏꯍꯧꯔꯤꯌꯦ ꯕꯨꯡꯉꯣ." ꯑꯣꯂꯤ ꯕꯨꯡꯉꯣꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯗꯣꯛꯇꯔ ꯁꯅꯥ ꯑꯉꯥꯡꯗꯨꯗ ꯌꯥꯝ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯣꯛꯇꯔ ꯁꯅꯥ ꯑꯉꯥꯡꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯉꯥꯡꯗꯨ ꯃꯃꯤꯠ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯗꯣꯛꯇꯔ ꯁꯅꯥꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯃꯃꯤꯠꯇꯨ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯨꯔꯝꯃꯤ꯫ ꯗꯣꯛꯇꯔ ꯁꯅꯥ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯃꯥꯏ ꯈꯨꯝꯖꯟꯗꯨꯅ ꯐꯝꯊꯈꯤ꯫ ꯑꯣꯂꯤ ꯁꯅꯥꯗ ꯐꯠ ꯌꯦꯡꯂꯒ, "ꯗꯥꯁꯅꯥ, ꯀꯩꯗꯧꯔꯒꯦ ꯗꯥꯁꯅꯥ?" ꯁꯅꯥ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯉꯝꯗꯅ ꯃꯁꯥꯗꯨ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩ꯫ ꯑꯣꯂꯤ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯁꯦ ꯗꯥꯁꯅꯥ, ꯀꯩꯗꯧꯔꯒꯦ?" ꯁꯅꯥ ꯑꯣꯂꯤꯗ ꯑꯃꯨꯛ ꯌꯦꯡ, ꯑꯉꯥꯡꯗꯨꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯇꯥꯂꯛꯇꯨꯗ ꯑꯣꯂꯤꯒꯤ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯏ꯫ ꯑꯣꯂꯤ ꯀꯥꯗꯨꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯈꯤ꯫ "ꯍꯣꯏ ꯏꯃꯥ, ꯀꯔꯤꯃꯠꯇ ꯒ꯭ꯌꯥꯟ ꯂꯥꯛꯇ꯭ꯔꯤꯌꯦ꯫ ꯗꯥꯝꯆꯥꯗꯤ ꯐꯖꯅ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯣ?" ꯁꯅꯥ ꯑꯣꯂꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯃꯨꯛ ꯑꯉꯥꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯑꯉꯥꯡꯗꯨꯒꯤ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯀꯅꯥꯒꯨꯝꯕꯤꯒꯤ ꯈꯨꯠ ꯑꯃꯅ ꯅꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯃꯁꯥꯗꯤ ꯎꯗꯅ ꯈꯨꯠ ꯈꯛꯇ ꯎꯕꯅꯤ꯫ ꯗꯣꯛꯇꯔ ꯁꯅꯥ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯏ꯫ ꯑꯉꯥꯡꯗꯨꯗꯒꯤ ꯃꯤꯠꯐꯝꯁꯨ ꯍꯣꯡꯗꯦ꯫ ꯈꯨꯠꯇꯨꯁꯨ ꯑꯉꯥꯡꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯃꯁꯥ ꯄꯨꯝꯕ ꯅꯥꯜꯂꯤ꯫ ꯗꯣꯛꯇꯔ ꯁꯅꯥ ꯑꯁꯨꯝ ꯌꯦꯡꯉꯤ꯫ ꯌꯥꯝꯅꯁꯨ ꯀꯤꯔꯦ, ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ꯫ ꯈꯨꯠꯇꯨꯅ ꯑꯉꯥꯡꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯗꯨꯅ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ, "ꯃꯥꯒꯤ ꯃꯆꯥ, ꯅꯪꯕꯨ ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯈ꯭ꯔꯦꯅꯦ? ꯏꯆꯥꯗꯤ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯒꯗꯕ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ, ꯃꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯗꯤꯌꯦ." ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ ꯁꯅꯥ ꯀꯥꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯒ, "ꯀꯅꯥꯅꯣ? ꯋꯥ ꯉꯥꯡꯂꯤꯕ ꯅꯪ ꯀꯅꯥꯅꯣ? ꯍꯥꯏꯌꯣ, ꯀꯅꯥꯅꯣ?" ꯈꯣꯟꯖꯦꯜꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯑꯉꯥꯡꯗꯨꯗ ꯅꯥꯜꯂꯝꯕ ꯈꯨꯠꯇꯨꯁꯨ ꯂꯦꯞꯈ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ, ꯎꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯀꯥꯗꯨ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯗꯣꯛꯇꯔ ꯁꯅꯥ ꯀꯤꯅ ꯀꯥ ꯃꯆꯥꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯃꯅ, "ꯑꯩꯕꯨ ꯈꯪꯗ꯭ꯔꯅꯦ? ꯈꯪꯉꯝꯅꯤꯗ, ꯑꯩꯕꯨ ꯈꯪꯗ꯭ꯔꯅꯦ?" ꯗꯣꯛꯇꯔ ꯁꯅꯥ ꯑꯃꯨꯛꯁꯨ, "ꯀꯅꯥꯅꯣ? ꯅꯪ ꯀꯅꯥꯅꯣ? ꯀꯔꯤ ꯄꯥꯝꯒꯦ? ꯅꯪ ꯀꯔꯤ ꯄꯥꯝꯒꯦ?" "ꯑꯄꯥꯝꯕ? ꯑꯩꯒꯤ ꯑꯄꯥꯝꯕꯗꯤ ꯅꯪ ꯄꯨꯈꯤꯕ꯫ ꯅꯪ ꯄꯨꯈ꯭ꯔꯕꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ, ꯑꯩꯒꯤ ꯅꯤꯡꯕ ꯈꯨꯗꯤꯡ ꯑꯩ ꯊꯨꯡꯂꯤ꯫ ꯅꯪꯕꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯗꯨꯅ ꯅꯪꯕꯨ ꯍꯥꯠꯄ, ꯃꯁꯤꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕ."
ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯤꯔꯣꯗꯅ ꯗꯣꯛꯇꯔ ꯁꯅꯥ ꯀꯔꯤꯒꯤ ꯑꯩꯕꯨ ꯍꯥꯠꯀꯗꯧꯔꯤꯕ ꯑꯩꯒꯤ ꯏꯔꯥꯟꯅ ꯀꯔꯤ ꯍꯪꯉꯣ ꯅꯊꯟꯇ ꯋꯥꯍꯪ ꯀꯌꯥ ꯍꯪꯖꯧ ꯄꯥꯎꯈꯨꯝꯗꯤ ꯅꯇꯣꯝꯇꯅ ꯈꯪꯒꯗꯕꯅꯤ ꯑꯗꯨꯗꯒꯤ ꯑꯉꯥꯡꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯎꯔꯛꯏ ꯍꯦ ꯁꯅꯥ ꯃꯤꯠꯊꯤꯕꯣꯡ ꯃꯤꯠꯇꯝꯕꯥꯜ ꯅꯪꯅꯁꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯁꯥꯔꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯤ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨ ꯅꯁꯥꯅ ꯅꯔꯥ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯅ ꯉꯁꯤ ꯐꯥꯎꯕ ꯂꯣꯠꯂꯤꯕ ꯅꯠꯇ꯭ꯔꯥ ꯅꯪ ꯗꯣꯛꯇꯔ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯂꯩꯔꯤꯕ ꯅꯠꯇ꯭ꯔꯥ ꯃꯤꯌꯥꯝꯗ ꯈꯪꯍꯜꯂꯨ ꯅꯪꯒꯤ ꯅꯔꯥ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯒꯤ ꯅꯥꯛꯇ ꯑꯉꯥꯡꯗꯨ ꯁꯨꯝ ꯆꯪꯁꯤꯜꯂꯤ ꯑꯉꯥꯡꯗꯨꯒꯤ ꯁꯛꯇꯝꯗꯨꯗ ꯁꯅꯥ ꯃꯅꯤꯡ ꯁꯨꯝ ꯍꯟꯗꯨꯅ ꯆꯠꯂꯤ ꯑꯉꯥꯡꯗꯨꯅ ꯈꯤꯇꯪ ꯏꯟꯕꯗ ꯁꯅꯥꯗꯨ ꯂꯣꯡꯅ ꯇꯨꯊꯈꯤ ꯑꯉꯥꯡꯗꯨꯅ ꯀꯥꯈꯠꯇꯨꯅ ꯁꯅꯥꯒꯤ ꯃꯊꯕꯥꯛ ꯃꯄꯥꯗ ꯐꯝꯗꯨꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯨꯖꯤꯟꯅ ꯈꯣꯔꯣꯛ ꯈꯣꯠꯄ ꯍꯧꯔꯛꯏ ꯗꯣꯛꯇꯔ ꯁꯅꯥ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗꯦ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯈꯥꯡꯉꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯝꯕ ꯃꯤ ꯄꯨꯝꯅꯃꯛ ꯀꯥꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯌꯨꯝꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯨꯕ ꯑꯣꯂꯤꯁꯨ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ ꯁꯅꯥꯅ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡꯗꯨ ꯎꯕꯗ ꯃꯤꯌꯥꯝꯗꯨ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯗꯣꯛꯇꯔ ꯁꯅꯥ ꯃꯤꯌꯥꯝꯅ ꯎꯕꯗ ꯀꯥꯆꯤꯟꯗꯨꯗ ꯆꯪꯁꯤꯜꯂꯒ ꯃꯈꯨꯠꯅ ꯃꯃꯥꯏ ꯃꯃꯤꯠꯇ ꯈꯣꯔꯣꯛ ꯈꯣꯠꯇꯨꯅ ꯀꯣꯏꯔꯥꯎ ꯂꯥꯎꯕꯗꯨ ꯂꯣꯡꯅ ꯍꯤꯞꯄꯒ ꯂꯩꯕꯗꯨꯗꯗꯤ ꯗꯣꯛꯇꯔ ꯁꯅꯥꯁꯦ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯏ ꯑꯣꯂꯤ ꯆꯪꯁꯤꯜꯂꯒ ꯗꯥꯁꯅꯥ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯗꯥꯁꯅꯥꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯁꯦ ꯊꯥꯗꯣꯛꯑꯣ ꯈꯨꯠꯇꯨ ꯀꯔꯤꯒꯤꯅꯣ ꯃꯥꯏꯗꯨꯗ ꯂꯣꯏꯅ ꯈꯣꯠꯂꯤꯕꯗꯨꯕꯣ ꯗꯥꯁꯅꯥ ꯁꯦ ꯑꯣꯂꯤ ꯃꯌꯥꯝꯗ ꯌꯦꯡꯂꯒ ꯃꯌꯥꯝ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ ꯁꯦ ꯗꯣꯛꯇꯔꯁꯦ ꯑꯃꯨꯛꯇ ꯍꯧꯒꯠꯃꯤꯟꯅꯁꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯁꯅꯥꯕꯨ ꯍꯧꯒꯠꯂꯤ ꯁꯅꯥ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯂꯧꯁꯤꯟꯐꯝ ꯈꯪꯗꯦ ꯃꯃꯥꯏꯗꯨ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯊꯛ ꯅꯤꯛꯅ ꯌꯥꯝ ꯀꯤꯕ ꯃꯥꯅ ꯃꯁꯥꯗꯨ ꯇꯥꯁꯤꯜꯂꯒ ꯂꯦꯞꯂꯤ ꯃꯌꯥꯝꯗꯨ ꯃꯊꯪ ꯆꯠꯈ꯭ꯔꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯈꯨꯗꯤꯡꯅ ꯗꯣꯛꯇꯔ ꯁꯅꯥ ꯉꯥꯎꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯇꯥꯈꯤ ꯁꯅꯥ ꯍꯣꯁꯄꯤꯇꯥꯜꯗꯨꯗꯒꯤ ꯌꯥꯡꯅ ꯆꯦꯟꯊꯣꯔꯛꯈꯤ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯀꯟꯅ ꯊꯧꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯍꯥꯛ ꯀꯞꯁꯨ ꯀꯞꯄꯤ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯤ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯎ ꯑꯇꯨꯕ ꯑꯃꯅ ꯐꯩꯖꯤꯟꯗꯨꯅ ꯂꯩꯕꯗꯨꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯈꯥꯝꯃꯤ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯞꯄꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕꯁꯤꯕꯣ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯀꯔꯤ ꯎꯄꯥꯏꯅꯣ ꯑꯩꯅ ꯇꯧꯒꯗꯕ ꯇꯥꯟꯖꯥꯗꯨꯗ ꯏ ꯃꯔꯤꯛ ꯈꯔ ꯃꯇꯝꯕꯥꯛꯇ ꯇꯞ ꯇꯥꯔꯛꯏ ꯁꯥꯏꯠ ꯒ꯭ꯂꯥꯁꯇ ꯃꯥꯒꯤ ꯁꯛꯇꯝꯒꯨꯝ ꯇꯧꯕ ꯑꯃ ꯎꯔꯛꯏ ꯃꯥꯅ ꯎꯔꯤꯕ ꯁꯛꯇꯝꯗꯨ ꯑꯇꯩ ꯀꯅꯥꯃꯠꯇ ꯅꯠꯇꯦ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗꯨꯅꯤ ꯉꯁꯥꯏ ꯈꯣꯒꯥꯏꯈꯤꯕ ꯃꯃꯥꯏꯗꯨ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯈꯨꯠꯅ ꯃꯃꯥꯏꯗ ꯅꯥꯟꯗꯨꯅ ꯌꯦꯡꯉꯤ ꯈꯨꯠꯇꯨꯁꯨ ꯏ ꯉꯥꯛꯇ ꯇꯩꯔꯛꯏ ꯁꯅꯥ ꯌꯥꯝꯅ ꯀꯤꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯁꯥꯏꯠ ꯒ꯭ꯂꯥꯁꯇꯨꯗ ꯎꯔꯛꯏ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯅ ꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯕꯗꯨ ꯁꯅꯥ ꯁꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ ꯃꯤꯡꯁꯦꯜꯗꯨꯗꯗꯤ ꯎꯔꯤ ꯃꯩꯌꯥ ꯍꯤꯒꯠꯇꯨꯅ ꯉꯪꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤꯗꯣ ꯁꯅꯥ ꯃꯃꯤꯠ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛꯇꯤ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯃꯃꯤꯠ ꯑꯃꯨꯛ ꯐꯠ ꯄꯥꯡꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯄꯗ ꯃꯥꯒꯤ ꯒꯥꯔꯤꯒꯤ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯨꯠꯇꯨꯅ ꯃꯤꯡꯁꯦꯜꯗ ꯀꯟꯅ ꯐꯨꯕꯗꯨ ꯎꯔꯛꯏ ꯁꯅꯥ ꯀꯤꯃꯟꯕꯅ ꯇꯧꯐꯝ ꯈꯪꯗꯅ ꯑꯍꯤꯡꯗꯨꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯂꯝꯕꯤꯗꯨꯗ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ ꯅꯨꯄꯤꯗꯨꯁꯨ ꯑꯃꯨꯛ ꯒꯥꯔꯤꯗꯨꯗ ꯅꯞꯇꯨꯅ ꯂꯥꯛꯂꯝꯃꯤ